ꯍꯟꯗꯛ 2025ꯀꯤ ꯑꯣꯏꯅ ꯆꯥꯏꯅꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯁꯉꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯁꯃꯤꯠ ꯑꯁꯤ USAꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃ ꯑꯣꯏꯅ ꯊꯣꯔꯛꯂꯤ꯫ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯖꯔꯅꯤ ꯍꯥꯏꯁꯤꯗ USA ꯍꯥꯏꯔꯤꯕ ꯋꯥꯔꯜꯗ ꯑꯁꯤꯒꯤ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯍꯥꯏꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯄꯤꯁ ꯑꯣꯏꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯤꯟꯈꯤꯒꯗꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯪꯅꯔꯛꯂꯤ꯫ 2025ꯀꯤ ꯑꯣꯏꯅ ꯆꯥꯏꯅꯥꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯐꯝꯁꯤꯡ ꯑꯁꯤꯗ ꯒ꯭ꯂꯣꯕal ꯁꯥꯎꯊꯀꯤ ꯃꯥꯏꯀꯩꯗꯒꯤ USAꯕꯨ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯏꯆꯝ ꯆꯝꯅ ꯀꯟꯇ꯭ꯔꯤ ꯈꯛꯇ ꯅꯠꯇꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯄ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ USAꯕꯨ ꯇꯁꯦꯡꯅ ꯐꯣꯡꯅ ꯁꯤꯡꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃꯒꯁꯨ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯝꯊꯕꯤꯅꯕ ꯂꯩꯇꯕ ꯃꯑꯣꯡ ꯑꯃꯗ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯌꯨꯅꯤꯄꯣꯂꯔꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ USꯒꯤ ꯍꯦꯖꯤꯃꯣꯅꯤ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯜꯇꯤꯄꯣꯂꯔ ꯁꯤꯁꯇꯦꯝ ꯑꯃ ꯂꯥꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯗꯨꯅꯤ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯁꯉꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯕ ꯁꯃꯤꯠ ꯑꯃꯁꯨꯡ ꯂꯥꯛꯀꯗꯧꯔꯤꯕ ꯆꯥꯏꯅꯥꯒꯤ ꯚꯤꯛꯇꯔꯤꯁ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯇꯝ ꯑꯃꯗ ꯋꯥꯈꯜꯅ ꯐꯥꯎꯕ ꯂꯥꯝꯕ ꯐꯪꯂꯨꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ꯫ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯀꯔꯝꯕ ꯑꯅꯧꯕ ꯑꯞꯗꯦꯠꯁꯤꯡ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯀꯔꯦꯟꯁꯤ ꯑꯣꯏꯔꯤꯕ ꯗꯣꯂꯔ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯏꯔꯥꯟꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯔꯦꯟꯁꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ US ꯗꯣꯂꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯦꯖꯤꯃꯣꯅꯤ ꯑꯁꯤ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯕ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯅꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯕ꯭ꯔꯤꯛꯁꯀꯤ ꯑꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯀꯔꯦꯟꯁꯤ ꯑꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯅꯤꯡ ꯑꯃꯁꯨ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ SCOꯒꯤ ꯑꯣꯏꯅ ꯆꯥꯏꯅꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯑꯥꯎꯠꯀꯝꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯣꯄꯣꯖ ꯇꯧꯗꯨꯅ SCO ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯃꯅꯨꯡ ꯆꯜꯂꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯦꯕꯂꯞꯃꯦꯟ ꯕꯦꯡꯛ ꯍꯥꯏꯕ ꯁꯤꯁꯇꯦꯝ ꯑꯃꯈꯛ ꯂꯣꯟꯆ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯥꯏꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯋꯦꯡ ꯌꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯗꯦꯕꯂꯞꯃꯦꯟ ꯕꯦꯡꯛꯀꯤ ꯑꯣꯏꯕ SCO ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ SCOꯒꯤ ꯑꯣꯏꯕ ꯁꯃꯤꯠ ꯑꯗꯨꯗ ꯐꯣꯔꯃꯦꯜꯂꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯗꯨꯅ ꯇꯤꯌꯥꯟꯖꯤꯟꯒꯤ ꯑꯣꯏꯕ ꯗꯤꯀ꯭ꯂꯦꯔꯦꯁꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯌꯥꯝꯅ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ ꯍꯧꯖꯤꯛ SCOꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯐꯣꯔꯁ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯌꯥꯎꯅꯤꯡꯕ ꯏꯟꯇꯔꯦꯁ ꯂꯩꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯎꯖꯕ ꯌꯥꯎꯅꯤꯡꯗꯕꯁꯤꯡꯅ ꯑꯗꯨꯃꯛ ꯃꯄꯥꯟꯗ ꯂꯩꯖꯕꯒꯤ ꯑꯣꯏꯕ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯂꯣꯟꯆ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯐꯤꯛꯁ ꯑꯣꯏꯕ ꯇꯥꯏꯝꯂꯥꯏꯟ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯗꯦꯕꯂꯞꯃꯦꯟ ꯕꯦꯡꯛ ꯍꯥꯏꯔꯤꯕ SCOꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯕꯦꯡꯀꯤꯡ ꯁꯤꯁꯇꯦꯝ ꯑꯁꯤꯗ SCOꯒꯤ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ, ꯇ꯭ꯔꯦꯗ, ꯏꯟꯚꯦꯁꯠꯃꯦꯟꯠ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯗꯦꯕꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯏꯅꯥꯟꯁ ꯇꯧꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ AI ꯀꯣꯑꯣꯄꯔꯦꯁꯟ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯥꯏꯅꯥꯒꯤ ꯕꯩꯗꯧ ꯁꯦꯇꯦꯂꯥꯏꯠ ꯁꯤꯁꯇꯦꯝ ꯑꯁꯤ ꯐꯥꯎꯕ ꯁꯤꯖꯤꯟꯅꯍꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ꯫ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟ ꯕꯦꯡꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯑꯦꯝ ꯑꯁꯤ SCOꯒꯤ ꯃꯅꯨꯡ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯁꯨꯡ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯀꯅꯦꯛꯇꯤꯚꯤꯇꯤ ꯑꯁꯤ ꯍꯦꯟꯒꯠꯍꯟꯕ꯫ ꯑꯅꯤꯁꯨꯕꯗꯅ ꯍꯥꯏꯔꯤꯕ ꯕꯦꯡꯀꯤꯡ ꯁꯤꯁꯇꯦꯝ ꯑꯁꯤ ꯁꯤꯟꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯃꯜꯇꯤꯄꯣꯂꯔ ꯋꯥꯔꯜꯗ ꯑꯣꯔꯗꯔ ꯑꯃ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ USꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯤꯄꯦꯟꯗꯦꯟꯁ ꯑꯁꯤ ꯃꯨꯠꯊꯠꯄ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯟꯠ ꯇꯧꯔꯤꯕ ꯑꯁꯤ IMF ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯜꯗ ꯕꯦꯡꯛ ꯑꯁꯤꯕꯨꯅꯤ꯫ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ SCOꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯋꯥꯔꯜꯗ ꯕꯦꯡꯛ ꯑꯃꯁꯨꯡ IMFꯇ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯄꯦꯟꯗꯦꯟꯁꯤ ꯑꯁꯤ ꯃꯨꯠꯊꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯍꯨꯠꯇ ꯗꯦꯕꯂꯞꯃꯦꯟ ꯕꯦꯡꯛ ꯑꯁꯤꯅ ꯁꯤꯟꯖꯤꯜꯂꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯗꯨꯅ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯕꯂꯞꯃꯦꯟ ꯕꯦꯡꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯅꯤꯡꯊꯤꯖꯅ ꯐꯣꯔꯝ ꯇꯧꯗꯨꯅ ꯐꯪꯁꯟ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ SCO ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯐꯨꯜꯂꯤ ꯃꯦꯝꯕꯔ ꯑꯣꯏꯔꯕ ꯀꯟꯇ꯭ꯔꯤ 10 ꯂꯩꯔꯤ꯫ ꯃꯗꯨꯗꯤ ꯆꯥꯏꯅꯥ, ꯔꯁꯤꯌꯥ, ꯏꯟꯗꯤꯌꯥ, ꯄꯥꯀꯤꯁꯇꯥꯟ, ꯀꯖꯥꯀꯤꯁꯇꯥꯟ, ꯀꯤꯔꯒꯤꯖꯁꯇꯥꯟ, ꯇꯥꯖꯤꯀꯤꯁꯇꯥꯟ, ꯎꯖꯕꯦꯀꯤꯁꯇꯥꯟ, ꯏꯔꯥꯟ ꯑꯃꯁꯨꯡ ꯕꯦꯂꯥꯔꯨꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯅꯤ꯫ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯔꯜꯗ ꯑꯣꯔꯗꯔ ꯑꯁꯤꯕꯨ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯜꯇꯤꯄꯣꯂꯔ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃꯗ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯄ꯭ꯂꯥꯅꯤꯡ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯔꯨꯛ ꯌꯥꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫
ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯁꯤꯁꯨ ꯆꯞ ꯆꯥꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯃꯃꯥꯡꯗ ꯕ꯭ꯔꯤꯛꯁ ꯀꯔꯦꯟꯁꯤ ꯄꯨꯊꯣꯛꯁꯤ ꯑꯗꯨꯒ ꯕ꯭ꯔꯤꯛꯁꯀꯤ ꯑꯣꯏꯕ ꯀꯔꯦꯟꯁꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯂꯔ ꯍꯦꯖꯤꯃꯣꯅꯤ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕ꯭ꯔꯤꯛꯁꯀꯤ ꯑꯣꯏꯕ ꯀꯔꯦꯟꯁꯤ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯉꯁꯤ ꯌꯨꯑꯦꯁꯀ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯇꯦꯟꯁꯟ ꯂꯩꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯑꯦꯁꯀꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯃꯛ ꯎꯠꯇꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯗ ꯇꯧꯗꯨꯅ SCO ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ US ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯁꯤꯡꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯤꯁ ꯀꯤꯄꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯂꯥꯟꯐꯝꯁꯤꯡ ꯊꯣꯔꯛꯇꯅꯕ ꯑꯆꯧꯕ ꯗꯤꯖꯥꯁꯇꯔ ꯂꯥꯛꯇꯨꯅ ꯍ꯭ꯌꯨꯃꯦꯟ ꯀꯥꯏꯟ ꯑꯁꯤꯕꯨ ꯃꯨꯠꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ USꯀꯤ ꯑꯣꯏꯕ ꯗꯣꯃꯤꯅꯦꯟꯁ ꯑꯗꯨꯕꯨ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯣꯏꯒꯦꯔꯥ ꯋꯥꯔꯜ ꯕꯦꯡꯛ ꯑꯣꯏꯒꯦꯔꯥ IMF ꯑꯣꯏꯒꯦꯔꯥ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯋꯦꯁꯇꯔꯟ ꯋꯥꯔꯜ ꯃꯔꯨꯑꯣꯏꯅ US ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯒ꯭ꯂꯣꯕal ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯋꯦꯁꯇꯔꯟ ꯋꯥꯔꯜ ꯃꯔꯨꯑꯣꯏꯅ US ꯏꯟꯚꯣꯜቭ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ UNꯗꯒꯤ ꯍꯧꯔꯒ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯑꯗꯨꯃꯛ ꯂꯨꯝꯊꯅ ꯂꯧꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯗꯨ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ US ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤ ꯐꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯦꯂꯦꯟꯖ ꯑꯃꯈꯛ ꯊꯣꯔꯛꯂꯤ ꯍꯟꯗꯛ ꯆꯩꯅꯥꯗ ꯄꯥꯡꯊꯣꯛꯈꯤꯕ SCOꯒꯤ ꯑꯣꯏꯕ ꯁꯃꯤꯠ ꯑꯗꯨꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ USꯀꯤ ꯑꯦꯒꯦꯟꯁꯇ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯈꯛ ꯄꯨꯟꯈꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯆꯤꯞ ꯑꯣꯏꯔꯤꯕ ꯑꯦꯟꯇꯣꯅꯤꯑꯣ ꯒꯨꯇꯦꯔꯦꯁꯁꯨ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯎꯕ ꯂꯥꯛꯈꯤ ꯃꯤꯐꯝ ꯑꯗꯨꯗ UN ꯆꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯤꯂꯦꯇꯔꯦꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯑꯋꯥꯕ ꯅꯪꯍꯜꯂꯤꯕ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯜꯇꯤꯂꯦꯇꯔꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯗꯨꯕꯨ ꯃꯇꯦꯡ ꯇꯧꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯛꯈꯤ ꯍꯧꯈꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤꯗ US ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯇꯧꯅꯤꯡꯕ US ꯏꯟꯇꯔꯦꯁ ꯑꯦꯆꯤꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ ꯈꯨꯠꯂꯥꯏ ꯈꯛꯇꯅ ꯊꯨꯒꯥꯏꯕ ꯅꯠꯇꯅ USꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯂꯔꯒꯤ ꯍꯦꯖꯤꯃꯣꯅꯤꯅꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯕ ꯐꯪꯂꯤꯕ ꯊ꯭ꯔꯦꯠꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗꯁꯨ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯕꯨ ꯋꯦꯄꯅꯥꯏꯖ ꯇꯧꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯇꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯇ꯭ꯔꯦꯠ ꯋꯥꯔ ꯆꯠꯊꯔꯤꯕ ꯑꯁꯤꯅꯤ ꯃꯁꯤꯒꯨꯝꯂꯕ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯍꯧꯖꯤꯛ USꯅ ꯇꯧꯔꯤꯕ ꯑꯁꯤ ꯊꯤꯡꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯃꯇꯝ ꯑꯃꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯜꯇꯤꯂꯦꯇꯔꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯝꯕ ꯑꯗꯨ ꯉꯁꯤꯃꯛꯇꯤ US ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯨꯅꯤꯂꯦꯇꯔꯦꯜ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃꯗ ꯅꯣꯡꯃꯒꯤ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯣꯡꯂꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯜꯇꯤꯂꯦꯇꯔꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯑꯦꯟꯇꯣꯅꯤꯑꯣ ꯒꯨꯇꯦꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯜꯇꯤꯂꯦꯇꯔꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯩꯔꯦ USꯀꯤ ꯃꯍꯨꯠꯇ ꯆꯩꯅꯥꯅ ꯁꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣꯝꯗ ꯐꯣꯡꯗꯣꯛꯂꯝꯂꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗꯁꯨ USꯇꯒꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ SCOꯒꯤ ꯑꯣꯏꯕ ꯁꯃꯤꯠ ꯑꯗꯨꯗ US ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯋꯥꯔꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯑꯅꯧꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯍꯥꯟꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯂꯛꯄ ꯍꯧꯔꯛꯂꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃ ꯎꯕ ꯐꯪꯂꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯀꯣꯜ ꯋꯥꯔꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯃꯇꯝ ꯑꯗꯨꯒꯨꯝꯅ ꯃꯥꯒꯤ ꯑꯣꯏꯕ ꯁꯥꯏꯠ ꯆꯤꯡꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯉꯥꯛꯁꯤꯡ ꯂꯧꯊꯣꯛꯄ ꯑꯅꯧꯕ ꯍꯥꯞꯆꯤꯟꯕ ꯀꯨꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯎꯔꯛꯄ ꯌꯥꯔꯤ ꯑꯑꯣꯟꯕ ꯀꯌꯥ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯔꯒꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯥꯛꯄ ꯑꯅꯧꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯋꯦꯁꯇꯔꯟ ꯋꯥꯔꯜ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕ ꯑꯗꯨ ꯎꯕ ꯐꯪꯂꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ